rimsta adagidi triple IT da mafam ayambada akogi legal migrants sing asina loina mag kudum chanchilakpagi phibam tattana thoktabadi dumak ate akoi mafam jida polaga mafam jida chawrapa khoina apik pa senthok lambi leiba thabak khara tawba chaw bangaina summina tawgiba sigumba mayam sing asigi yengsin biwa mapi mapasu adum watabadi nate laksaningi ba pointi ai kari nungi Moreh da pokcharubno ai kari nungi Churasanpur da pokcharubno Kangpokpida karigi yum hongaga leijarubno oh onthokpani da akoina lala male aise masi khalaloidabane isana su khalaloidabani kanagumba lalholup khara lei akoigi talaiba akoigi miyam sigidamakta akoina sangsilakiba khongjang sidi karigumbada chakhot thawrangi thabak khara pirage haidana karigumba pot kharana compromise toba mantikna bagi thabak khara tobase asigumba singsigi wakhalon sida karigumba da IDP singsigi maraktasu natragana moising sibu themna na ba khotnaba oija oita khara piraga aduga daga ina tobase masidi moitu stobiroi tabani phatte aduga makoi singsi sukyamna tabijoina hagibudu thamoi bu thuklawe bako koi Tata Birla oigera Ambani na oigera nungaiba pura dalanda thamgera amada thamgera ko maduna kasu mogi punchido kasu ning tamba nungaiba itu phangoi aduna ai kari nungi Churasanpur da pokcharubuno ne habisina makogi masagi aranba mata jare o khoina lala malena haibududi haihalloi dabani madugi da makta khoina kari tawkai tawdage habda Delhi da Kendra Sarkar da phambiriba akogi wayel chukli pairi basing sina chiron kharon tawbasi tokpiba oija oitha ko aduga injandana makogi makhada leidana chingmanda adagidi maruiba mafam mayam amada ngak senana bagi thammiba mi singse makhoina makut punjalloi dabaneba aingi matungina sambidan gi matungina law ama when money speaks something paisabu yauradi karigumba kharadi thaba oina mai pai haba dumaina ko if law speaks something luching baching dunangang basi tabiroi dabane madu ta danaba thabak se ngasagi paramilitary force ta leibo oigera army oigera Assam rifle oigera CRPF oigera BSF oigera makoi de piriba ektugi matungina lodugi matungina madu fully implement tawdana khotana ngasagi akoi tabijoina habida tampakta kanagumma magi yumda bomb thamjalame kanagumma magi yumda sen khaibela ame ade kanagumma magi yumda na sen khai thungbagi mari leinaba adu da tawbagi di acta phone da tapping tawraga ama tawraga pangpha pha bangamba ko aduga chingdagi laurakpa anti national oiba adugumba slogan mayam ama message mayam ama yauba ambiguity yamna leba wahim watam yam phongdorpa singa dugidi nep tawdaba moidadi phabi ba punbiba moida guilty to thoina lehendaba sigumbagi moigina aina ma khoigina aina ma kaina miyam da sumaina onbasidi suktaw toroidabani akoigi IDP singsi relief camp singsi da lerib singsi ai ima na he pokpa ipa na he pokpa isini naw mag naludraga suko ideological brother OBI political brother OBI spiritual brother OBI ko sumaina akoina munna khallaba matungda we need to do something for the sake of them also aduna ngasagi ai haijaki ba makak irang e thola kanda akoigi leader thola padawna thabak tobuse masigi mauta if tasengna makhoibu khoina moigi lambam du ta hanjan haningba madugi nuksiba ma pokpa tarabadi sarkar da so khoi establish authority da so khoina kholau khara thambatai ngangbatai haibatai taknabatai sarkar na su ngasagi chingda leiriba chingman da leiriba adigi ngamkhai paringa iba BSF sing Assam rifle sing atop security forcing se masa gi mathau sing je phajana tohonnana ngasai ain kaina thabak torapa kangbu sing do kudak ta crack down tawdana phadana pundana tawraba adu eragadi ko ngasai gi akoina Moreh dabu oiro Churasanpur dabu oiro Leitan Pokpi dabu oiro degi Jiribam dabu oiro bema koina khanaba nainaba mayam amadi lei ko Churasanpur gi Moreh gi am nei ibungna yam taktana
sum wari wata hek sabda nongai tabe phaujaba khara haitare akoi gi jiribam si relief camp se manga le hai manga du gi manung da borobreka subdivision gi manung da leba mafam amadi aduki matik yam wana le hai mi sing si chepan du gi manung chida nongam de numita bo se mapan su tok to andaba kari ta thok pa yandaba chahi ani mok se aduki matik wana leba nare awa khangba adegidi hidak leitre chaningai leitre taxi solaga khangjaba adegidi chaningai leitre piba phangba khadu du charaga punchi penthokpa akhogi iraibak sibo khogi punchi sibu kari oigi gedage na khanba mayam amasu ko atei jingdi chathok sasin bu yari moidi chathok sasin ji soa yadrabani moige seasonary ba phiron khara adegi tumba chabagi adegi chaba thapagi leiriba darka leiba tangai phadaba sing adu natana moidi ka haina leijadrabani aduna akoina aina loisanjarapada Moreh amosung Ccpur da ngasagi hujik atop mafam singda relief camp singda leiriba isini nausing si sanjing sai shujing punamak sing si moi mafam du da hanjalange haba taradi akhogi effort sima MLA singi oiro mantri singi oiro CSO singi oiro meira paibi singi oiro student organization gi oiro irang e thola akanda thabak toba irang tholak tragandana santi leire na sum pangi ba mogi de makta di kaimta kano tokdaba dongnaga khoina mayam na ka ubase uhandana ba khoijo khara tawbadi dum phai aduga sarkar na su mating thokna security forcing sida makogi aindo pachana season halakanda khulai pariga karan turan tawriba maitai bu oshunu adi kuki bu oshunu adi amma bu oshunu mosi chap manaba mi yeng amadi yengaga thabak to tawbo oraga di ko Moreh sangjan bu sulai gani Ccpur sangjan bu sulai gani litan pokpui sangjan bu sungai lai gani asigumba masa masu sibo ngamdragandi how we are going to meet any challenge with China adu kamaina ngamgani ko safana lei hana khangadoribani ai mathang se oza Birendra laksege oza kirana su am phasana su thambi khre khogi maroina IDP singna masa masa gi yumda hanjalamra ngamdaba khogi Chorachandpur Moreh amdi kangpopi da hana lerambiba maitei singsina masa gi mayumda hanjanba ngamda taragadi hana dagi khogi kuki militant singna talaga laiba khoi separate administration union territory khogi ba tongan ba lenga ama leizaba habisi pochida makhoina tariba measure moina dominant area oina leiba habitari kuki dominated area haitare hariba mafam singsa maitei singse fully khoi leiba yadaba gi pot ama khakta leiki taragadi makhoina taliba khogi demand se masi phangkhre habaga chamana ga report amakakni oza kamai thaminingi chan Dr. Y Kiran nasu aduga aigi yamba lamdam sigi lebak sigi lengak sasanda matam sangna saknai pa misaka moina thawai kya bubiramba ai yamba su lengsen bire yamba nasu Dr. Kiran nasu marik chumba wa phamyam ama thambirame nganga dabasi hana honorable minister or biram yambana budi ai politician ama oina nganga daba natte budi phongdo pikre at the very outset no manatra no madi shoidana dum changbasi madi dum ngamgani bema tamone yam phazana with reason righteous reason yamna marik chumbari haitare mayama matamona thambikre what I feel politician singna pocket politics se tawroidam phurkhaw gi yengaga asset gi yengaga rajniti se suktok tawroidam ni makoina relief camp sing de satpa sapon yenba thum yenba blanket yenba it is makoi gi thamoi de gi tasengna IDP sing duda nungsiba pokpodagi tasengna makchatpa or magadi phai natragadi that is a politics to them politics standing de madu politics makalamaneba luri bawa phamdi 2023 gi megi tarik ahum duda irang ji tholakre bema matam duda sarkar gi thausil thaurang si drug thingba popi thaba forest ki lam khopsin ba isam samna sarkar gi lan thum mayam ama mangta anba miyoi ba khunai jibu singna ba
senda lambi mayam pakalapa punamaksing adu thingnana bohonarakpada maduda khudong saba lauraga hanadagi ngaidana leramba kuki sing aduna sarkar dadi onjan bangamdadana thingenda tainaba ngamdraga nasi khongda tainayena chamjaraba karishu taurakani khaludaba Churasanpur da leiba Singhat da leiba Mata da leiba Khuga da leiba Churachanpur da leiba or manung changjan laga thaba inkhang shudana shinmi oidana shel tanjadana lambi kakpa yawba adagi di lambi semba yawba yum saba chatpa kangbu mayam ama moi mayam singdo ngasagi khudong sabadu laurage dan ngaidan lemba mayam sing aduna sarkar gi thoksil thorang do ama sorak dak launa khudong saba laurerga mayum makai mai thadokre ut oina tumgre karigumba chahi kuntra natragana chahi humbudra chupna tanjarapa lan thum mayam sing do madugi nungaiba phangdre masagi maran mathum lan thumbau tokthokdana magi kare sampati punamak loina mang takrega ngasidi IDP haba mingthondu phangdana moi relief camp da leri karidi nungairam gani moina nungairam godoise soknung nungairam moi makhoi changhan ba haiba sidi ko maduti athuba matam amada khutling dana leiba establish authority ema leiba sarkar dadi madu tasena mak akaknaba matam amada khotna bigadabane akhoi lei sarkar haiba semiyam gi ne haiba do utke haragadi nahan madu pangthom ba yabani swagi matang sida amakak lei bema our future it is to be decided by ourselves the future of Nagas that is also to be decided by them we should not decide the future of the Nagas or any other communities akhoi ki future se akhoi ne lepsa gadam ne ba what is the need for waiting what the government is going to do for us sarkar na khoi ki damakta kari tawrakadege do why should we wait quick to begin I don't know ba irang tholpa matam di spearheading many groups yes irang tholpa matam di adu ada khangde loina mak thawrakani innumerable press conference we must have press conference tongni adu tongni maira gi rally chatlu adu taw ada taw loi tholakani ngasi de IDP singdugi mamita mapita ri singdugi khajik to uju kok na moi Delhi chatlo amma tawro loina mak tawbiro obako adu amata nataba hojikti where they have gone yes they have placed many sort of demands to the government of India thamgare bako thamgare thabo ina tawraktreba pursue to budi darkar leyeba akoi tumina dile thopam thokte habinida akoi na sum tumina sumaina sum leiradi sarkar also government also doing nothing and we are also not having any endeavor akoi na su kari gumam to honaba leitre moi di kappaga leirineba yango Chorchanpur dagi lakpu oigera Jiribam dagi lakpu oigera Moreh dagi lakpu oigera Kangpokpi dagi lakpu oigera many of them died in their relief camp BP stock to sirabani laina masak khangdabana nadana sirabani madudagi even high the bawa khoigi thauri yanna bok sirabani hu thakta na bok sirabani ba sigumba mayam ama thoksala isi karigi no ba moina tholopa matamda nungai ten awaba phongdokpa dudi tawgumse bako madugi mahutuda akhoina makhongi da makta kari toba ya buge habidudi akhoina chongthoraba tabane ba hojik tumina akhoina leiroi tabane ba akhoina we have given ultimatum to the government of India thamgrena nothing is done till that hoji papa kari gumam te tawde adu ta di tohun bam changina habisidi madugi kholaw amadi akhoi darkar leyeba now freedom is not free to us we born in Manipur da pokpa akoina Chorchanpur chatpa ngamaktrabaneba even Moreh chatpa ngamaktrabneba ngasigi Kangla Pau gi evening gi khabar da yawba maleyeba palen da leiba khogi lambi amtana khaba mafam du da ba maitei singje chatlande haitana kari dobagi no madu appraisal ama leiba panic ama leiba aidi kuki na nakal amada leiba ni lerak tugi lambi dugi wangmada kuki leiba ni na maitei sing duga kari guma matamda asoy ngam thoktana khanara kadar sengra kada hanugum na irang thora kadar ina pakatana changhanda babudi oramgani inak apa mafam du ba changhan bangam dre ba but tamona haining bo wafam di Chorchanpur Moreh quite a maru mafam neba
Moreh City Kayamok Yamna Luge Habada Government of India gi Foreign Affairs Ministry ga ko Government of Myanmar ga Burma ga akoi bilateral talks aina leiri neba conducive atmosphere sagananaba akoi ga moiga se mari phagananaba gi damakta bilateral talks se kayara khanna pangthokrabneba madugi bilateral talks to gi makhada trade and commerce se phachana horumabneba Howjikti 2003 dagi ngasi bawsi trade and commerce mapung phana tawdrabaneba many economy se akoigi mayam ama mangabaneba masina akoigi GDP da kayam yam kahelam gidage gengoba government of India na paisa adum changna with the far reaching consequence lagadaw chahi mayam amagi paraganda India manipur khaktagi natana India gi senthum gi bibam je economic boost up tawna bagi damakta bilateral talks tawdana trade items si Burma gi asuk manipur gi India gi asuk kumathoi kunithoi si at the very outset haugalapa matamda madu ayaba pidana puthok pusin tawdana lalon mayam tawdana mayam amatormeba pet lawa watho mogi khusem gi oiba manufacture plan khara tawrakanda hojik phawda IDP sing Moreh da Khongdaba then kari haini Ccpur da Khongdaba Ccpur gi su khoi da laktaba Moreh gi su khoi da laktaba se it is yam ikaining neba it is a very sample for the government ga sarkar gi oinadi yam tini ikaining neba but hojik intellectual circle da yamna kari haini righteous codes ma akoi gi thamoi da phawra isi kari no haida di ko sarkar sina karigumba matamda ibema lila khara sanayeba se lalo lup achobam leiden khal se bako let us suppose yam chawba lalo lup organization achobam leireba madu thugai duineba ani thokna thugai duineba thugai gi ba kangbu sida in terms of crore pisan duineba amachigi aspiration je loina muthatna nabagi damakta sumaina karigumba matamda akhoi gi maraktagi aing sa haijagi bido pocket politics di sungtok toroi domneba it politician sing khakti wanate awana ta dana lebam leita dana mi lising hompu ena Ccpur dagi lakhi basi more than 7,000 ne hai ko maybe 7,800 something like that at Ccpur dagi sina 2,700 800 ena adumain it is estimated ko adumain pani kangpu pikisu dumangaire matam kharagi mamangda laitan popi ena dolai thabi adomgi ima iben koigi ichinino amamana irang horokpa matam dagi Imphal East ki district magistrate na deputy commissioner chatna madu watem na dana matam khara piro adu dugi manung da tawge khotke haidana thajaba thame ko Madusu Sanghan Bayam Pai. The most important is that Government of India ga, Government of Myanmar ga, Nasagi bilateral talks talkdana leba ani economy se people to people bok context bok de henkat lanaba mari hen phagal na bagi damakta asoma sama thami si bok da felo hela ineba masidi felo hen bam thokte ba aduna han bagi round sit aina panjaningi bidi atai karim tanate Sarkar gi effort se masi ngai ragadi IDB sing changbai se it must be delayed chonda gi neba ko akoi asa tawdaba na phai masidi IDB sing makoi gi Ccpur or Moreh or other places makoi gi leijanamba mafam du da changba haibadudi that is to be decided by our effort akoi na honajaba akoi na chenjaba chongjaba laujaba khongjaba duna madu thokadaba ni akoi na tumin helai thoiba makai di ko makoi na mafam jing du da changba haibase asa yamna lapkhini bema sumaina thamjage yam phazan thambigre khogi maroina khogi IDP singamadi tongan ba manipur da lariba khogi loop sing habatare masina collective hoina khogi manipur praja sing habatare collective hoina khogi pressure amakha khogi hojik PR government lady kansida pressure amakha kanba pressure amakha pira kanda masida khoina khona da taragadi masi government na tarak kadaba sunga raga leragadi masi yamna taptha ki nei habagi pot amakha tuni ozan thambi se ai tare masi gi matang de khoi center da khogi leader sing sina demand si tok da ba du formation of popular government ki matang de ke ara khana chat ki ba ba tare praja sina popular government amakha sem base pami but adubu khogi sem base ngam dana dumak lakpani hose praja sing gi trust se walak pa ha tare masina maramuraganda kogi center ki side gi mukogi kogi visa bigi northeast in charge ki
na fongdorokpagi matungina de khoi gi Bihar election lorakan by November fawagi manudadi popular government amakak soidana lakani habigi pod amakak lei but masika dai fawba aikona thazaba yage habigi pod di khangba ngamdaba habitare adu itari popular government amakak sembagi demand lom da jangselaka leiba jangseleba demand na amuk phangabra habidi huzu fawki one phangdaba adu itaragadi somna kanda leriba khoi gi awaba khanga leriba IDP singsigi marai boxina karomda leigadoribado habigi posidi oza conclusion point of view chan yam shorta yam ten na thamjarage kwa akhoi gi politician bu oiro irang ama thokpa matamda miyam gi mangjil thana thabak tawbiriba punamak bu oiro tawgadaba thabak sida tawroidaba thabak ta tawbusima khara toina ui kudam oina hairabada khoina di illegal immigrants na yam kan na ngangnei kwa legal migrants na manghan ba sisu yam thina mangan leba akhoi gi manipur university da dagidi NIT da atopa rims da dagidi triple IT da mafam ayamba da akhoi legal migrants sing asina loina mak khudum chanchilakpagi phibam tattana thoktabadi dumak ate akhoi mafam jida polaga mafam jida chawrapa khoina apik pa senthok lambi leiba thabak khara tawba chaw bangaina summina tawgiba sigumba mayam sing asigi yengsin biwa mapi mapasu adum watabadi nate laksaningi ba pointi ai kari nungi more da pokcharubno ai kari nungi Ccpur da pokcharubno kangpokpi da kari gi yum hongaga leijarubno oh onthokpani da akoina lala male aise masi khalaloi da baneba isana su khalaloi da bani kanagumba lalholup khara lei akhoi gi talaiba akhoi gi miyam sigida makta khone sangsil lakiba khongjang sidi karigumba da chakhut thawrangi thabak khara pirage haidana karigumba pot kharana compromise toba mantikna bagi thabak khara tobase asigumba singsigi wakhalon sida karigumba da IDP singsigi marakta su natragana moising sibu themna naba khotnaba oija oita kharat piraga aduga daga haina tawbase masidi moitu stobiroi tabani phatte aduga makoi singsi sukyamna tabijoina hagibudu thamoi bu thukla webako koi Tata Birla oigera ambani na oigera nungai ba phura dalanda thamgera amada thamgera ko maduna kasu mogi punchi do kasu ning tamba nungai bai du phangoi aduna ai kari nungi Ccpur da pokcharu bunu ne habisina makogi masagi aranba mata jare o khoina lala malena haibududi haihalloi dabani madugi da makta khoina kari tawkai tawdage hebda Delhi da Kendra Sarkar da phambiriba akogi wayel chukli pari basing sina chiron kharon tawbasi tokpiba oiza oitha ko aduga injandana makogi makha da leidana chingmanda adagidi maruiba mafam mayam amada ngak senana bagi thammiba mi singse makoina makut punjelloi dabaneba ain gi matungina sambidan gi matungina law ama when money speaks something pasabu yauradi karigum kharadi thaba oina mai pa I haba dumaina ko if law speaks something luching basing dun ngang basi tabiroi dabane madu ta danaba thabak se ngasagi paramilitary force ta leibo oigera army oigera Assam rifle oigera CRPF oigera BSF oigera makoi de piriba ek tugi matungina law dugi matungina madu fully implement tawdana khotana ngasagi akoi tabijoina habida tampakta kanagumma magi yumda bom thamjalame kanagumma magi yumda sen khaibala ame ade kanagumma magi yumda na sen khai thungbagi mari leinaba adu da tawbagi di acta phone da tapping tawraga ama tawraga pangpha pha bangamba ko aduga chingdagi laurakpa anti national oiba adugumba slogan mayama message mayama yauba ambiguity yamna leba wahim watam yam phongdorpa singa dugidi nep tokdaba moidadi phabi ba punbiba moida guilty to thoina lehendaba sigumbagi moigina aina ma khoigina aina ma kaina miyam da sumaina on basidi sumtok toroidabani akoigi IDP singsi relief camp singsi da lerib singsi ai ima na he pokpa ipa na he pokpa isini naw mag naludraga suko ideological brother OBI political brother OBI spiritual brother OBI ko sumaina akoina
Muna khalaba matungda we need to do something for the sake of them also. Aduna ngasagi ai haijaki ba makak irang e thola kanda akoi gi leader thola padona thabak to bose masigi mauta if taseng na makoibu akoina moi moigi lambam du ta hanjan haningba madugi nuksiba mapok patarabadi sarkar da so khoi establish authority da so akoina kholau kara thambatai ngangbatai haibatai taknabatai sarkar na su ngasagi chingda leiriba ching manda leiriba adigi ngamkhai paring nga iba BSF sing Assam Rifle sing atop security force sing se masa gi mathau sing se phajana tohonna ngasagi ain kaina thabak toropa kambu sing do kudak ta crack down tawdana phadana pundana tawraba adu eragadi ko ngasagi akoina Moreh dabu oiro Ccpur dabu oiro Leitan Popi dabu oiro degi Jiribam dabu oiro bema koina khanaba nainaba mayam amadi leiko Ccpur gi Moreh gi yam nainai ibungna yam taktana sum wari wata hek sabda nungai tabe phaujaba khara haitare akoi gi Jiribam si relief camp se manga le hai manga dugi manungda Borobreka subdivision gi manungda leba mafam amadi aduki matik yam wana le hai mi sing si chepan dugi manung chida nongamde numita bo se mapan su tok tho andaba karib ta thok pa andaba chahi ani mokse aduki matik wana leba nare awa khangba adegidi hidak leitre chaningai leitre taxi solaga khangjaba adegidi chaningai leitre piba phangba khadu du charaga punchi penthokpa akhogi iraibak sibo akhogi punchi sibo kari oigi kedage na khanba mayam amasu ko atei jingdi chathok chasin bu yari moidi chathok chasin ji suwa yadrabani moige seasonary ba phiron khara degi tumba chabagi adegi chaba thapagi leiriba darka leiba tangai phadaba sing aduna tan moidi ka haina leijadrabani aduna akoina aina loisan jarapada Moreh amosong Ccpur da ngasagi hujik atop mafam singda relief camp singda leiriba isini nau sing si sensing sai shujing punamak sing si moi mafam du da hanjalange habataradi akhogi effort sima MLA singi oiro mantri singi oiro CSO singi oiro meira paibi singi oiro student organization gi oiro irang e thola kanda thabak toba irang tholak tragadana santi leire na sum pangi ba mogi de makta di kaimta kano tawdaba dongnaga khoina mayam na ka ubase uhandana ba khoijo khara tawbadi dum phai aduga sarkar na su mating thokna security forcing sida makogi aindo pachana season halakanda khulai pariga karan turan tawriba maitei bu oishunu adi kuki bu oishunu adi amma bu oishunu mosi chak manaba mi yeng amadi yengaga thabak to tawbo oraga dikwa Moreh sangjan basu laigani Ccpur sangjan basu laigani Leitan Popi sangjan basu ngai laigani asigumba masa masu sibo ngamdragandi how we are going to meet any challenge with China adu kamaina ngamgani ko adu sumaina yam tena thamjage okay